Kuki inpina MLA singda dictate tawba asi illegal oi MLA kimniyo paulelen amasong lejamang asi AKT gi kangbuni. State asida popular government ama semada Kuki zo MLA singna saruk yabi yaroi haina Kuki zo MLA singna dictate tawri basi illegal ni Kuki inpina thada mar paite bai phai jo natraga atopa jo kinder tribe singda makoi apama mawongda dictate tawbi yaroi haina thada inpi Manipur na thadorok cherol amana hairi cherol asina makada na hairi bana thada inpi Manipur asi thada tribe sing mahut siliba civil body amani MLA namcha kipgan amasong how collect kip gen ani gi makhada leiriba Kangpokpi district ta Kuki inpi Manipur asi effective oiba body amanate Kuki inpi gi influence asina Jomi MLA sing haibadi Bungjagin Balte amasung LM Khaute Jo tribe ki MLA Jindunthang amasung Mar MLA Ngursalur Sanate kari amata tawba ngamloi Kuki inpi gi makhada leiriba si any Kuki tribe oriba MLA Haukip Hangting MLA Paulelen Haukip amasung MLA Lejamang Haukip khaktani adubu thadaw miyam asi Manipur gi mafam khudimakta leiribani loinana MDC MLA amasung MP na singbasing local state amasung national election singda mikhal thengnaribani Housing Manipur da separate administration demand tawriba Kuki zo MLA taragi manungda ahumdi thadaw SC certificate makhoi sing adudi Nemcha kipgan let pau haukip amasung khawkholet kipjani hairiba MLA sing asina makoi si Kuki ni haina masaktak bangam labadi any Kuki tribe ki certificate logadabani thadaw schedule tribe ki certificate pairiba MLA sing asina popular government ama semada saru yabada mawong amata da apanba pibagi hak leite maramdi makoi sing adu Kuki na te thadaw sing ni Kuki inpi Manipur asi criminal conspiracy obstruction of public functionary na chingba sing charge to yai loina na makoi na chathaba thabak thawong ching aduna public order amasung constitutional government ta athingba piba tarabadi sedition charge to yai thadaw national council amasung thadaw tribe council asi Kuki inpi gi saruk amata oirakte hairi Ban manungda Manipur police ki officer amadi police personnel singda khut thaduna phukibagi thodokta mapung oina senaba aramai tengol gi member taruk police na pare Bishnupur district ta satakiba ban manungda Manipur police ki officer amadi police personnel singda khut thaduna phukibagi thodokta mapung oina senaba aramai tengol gi member taru Manipur police ki kangbuna ngarang phare hairi thodok asigi matangda police tagi phangba pawgi matung ina faraba miyoi singadu Imphal West district ki Govin Gram awang lekai degi Laishram Sanahal Elai Chana sahi kuntaru Laishram Risikanta Singha sahi kun Laishram Premchandra Elai Gandrang jahi taranipan Kangmong Maisnam lekai degi Sarang Them Rabi Chandra Elai Rabi sahi kunipan Bishnupur district ki Tera Khongsang B ward number 2 degi Kangabam Nongdamba Singha sahi kulhumdoi amadi Loreng Bamaning lekai degi Yumnam Joybanta sahi kunithoi ni hairi Makoi tarung mamang thagi tang mapanda Bishnupur district sathakiba ban manungda Manipur police ki officer ama amadi police personnel singda khut thaduna pukhibani faraba sing adugi mathakta wahang phong chathari su hairi Mizoram da ngamkhai ngak senbagi thabak Henna haikhre Myanmar da handak chin arm group anigi marakta akan mongda khuthokna kraba matung Indo Myanmar ngamkhai paringi Mizoram gi sarukta security na ngak senbagi akan ba thabak lwkhattkhre agency gi pauna hai Myanmar manungda chin khulai paiba group anigi marakta akan mamongda khuthokna kraba matung Mizoram ga Myanmar ga taina ba ngamkhai paringda Mizoram police amasung Assam Rifles na ngak senbagi akan ba thabak lwkhatuna ngamkhai da makhata na refugee sing sangsilakpa tingna ba akan ba thabak lwkhale haina Mizoram gi home minister ke sabdanga na phongdokre Pawsin makha taraduna hai Myanmar gi saruk Mizoram ga taina ba ngamkhai da laiba Khomawi Belesta Sasi gi mangagi numidang da Sinland Defense Force Holngaram CDE Hais amasung Chin National Defense Force CNDF anigi marakta akan mamongda khuthongna bahoraki lal holub anima ethnic Chin insurgent group ni CDF Holngaram amasung CNDF anima Jo Nationalist Movement ki sarung ngakte amadi Pakthokna hairabada John Thalik ethnic community ngakte Pawsin hai nakalani gi marakta akan mamongda khuthongna rakpadagi Khomawi khul amadi masiga naknaba khulsingi khunja sing Lwkhattkhre fauduna Mizoram da chensin bahorakibani ngasi faubada Lwkhattkhre da Myanmar refugee lising ahum rom changjapom lawduna leiri haiki Myanmar gi violence asigi matangda Mizoram laingang na kupna yengsinbaga loinana ngamkhai paring ngakpagi thabak Mizoram State Police amasung Assam Rifles na ngamkhai paringda ayuk numidang naidana ngaksenbagi thabak chatharakpani hainasu Mizoram gi Home Minister K Sabdanga na makhata na phongdoki Lwkhattkhre da sangda famlawdun leiba Myanmar refugees sing asigi leifam chafam chinbaga loinana makoibu ngaksenbagi thabak sing Young Mizo Association YMA chinlangbagi thabak chathari
Champhai District ki Deputy Commissioner nasu refugees singi safety ki matang da lokhat pa yaba thabak lokhat naba sumari leina ba sing da pautak pikre agency ki pawse na makha taraduna Myanmar gi India da changlakpa miyoi sing valid identification darkar oi adubu handak Myanmar da lal hawbalup ani gi marak da khut thokna rakpadagi khangawdana Myanmar national kaya letana changsilakpa asina makoi bu masak khangdokpagi thabak lokhatpa da yamna khudong chadaba ama mayonari Mizoram gi Home Minister ke sabdangana phongdokkibada Myanmar da mamangda thokiba thaudok singda Myanmar lanmi sing Mizoram da chansilakiba leikre adubu handaki phibam asina Henna aruba ama oiribadi chansilakli ba refugee khudingma lwkhattkhre da pulap lesilakpa asini refugees sing asi handle tawbada center na sopiba yaba mateng pinabasu taksinkhre haidi Manipur Irang Center gi khut yawi haina MP bimol na haikhre lengak lon haitaba khara na lengak paibadagi Manipur pumloi loire haina su ibobina phongdoragli Manipur da thokliba Irang asida center da paliba BJP lengak ki khut chawna yawi haina Inner Manipur Lok Sabha gi MP bimol akoi jamna phongdokre Amaromda lengak lon haitaba khara na lengak paibadagi Manipur pumloi loire haina su hanagi Chief Minister Okram ibobina phongdoragli wafama singarang haingang block Congress committee na sinduna Lok Sabha gi MP Dr. Angomta bimol akoi jam taramna okpagi thoramga loinana miyanga interaction tawbagi thoram amada phongdokhibani haingang mayai lekai da leiba Manipur Pradesh Congress Committee MPCC gi General Secretary P Sarachan gi sanglenda pangthokpa thoram aduda saruk yaraduna MP bimol akoi jamna hai state ase mahausa gi phibamda hanjil hange hairabadi kumjali singani kulhumdoi gi me humdagi hauraga state ase da thokliba Irang ase da chenaba khudimak chapchaba paukum pi hanwa changi lamdam ase da thokliba Irang asina para ama oidaga anauba mawongda Manipur ama semnaba vision ama galoinana mangda sangchiminaba changi aikhoigi achonba aranba sing chumthokpa mathok tai haiki mahakna makata na hai leibak asigi lairiba law amadi constitution gi matungina lengakpagi mahut center gi yaka yenglaga lengakpa na lamdam asti pumloi loisinbane Indian constitution gi provision amata Manipur sanadre center na tawning mamong da chathaduna leiba state oire Manipur gi miyambu center na karichu leitaba amadi usithawoidri mamangi mikhol matamda chingdagi selection tawi tamdana election tawi haikibadu ngasidi tamdasu selection phibamda lagli Tampaki mafam sing da su selection tauba napusapu tauba amadi khulai paiba sing na mikhal da makoina haiba mirepta vote piyu haibagi chanabi lagli masima kiningai ni thawong asi yade haide khanganbaga loinana miyamna thinghoba changi hauji tholiba Irang asina para ama oiraga anauba mawongda Manipur ama semnaba puna changsinminaba matam oire haiki Thourang aduda saruk yaraduna hanagi Chief Minister Okram ibobina hai BJP na mapung oina vote kahalo Manipur sana leibak ohenge haikibadu ngasidi Manipur pumloi loire lengak lon haitaba khara na lengak paibadagi Manipur miyam awaban nangbani state asigi hauji oiriba phibam puwari da amukta thokidriba thogdok amani state asigi miyam sirabra natraga hinglibra khangdabagi phibam da leidi masagi BJP MLA singna amukta ujage haibada Prime Minister Modi na yadri Miyangi mihut oiriba MLA Minister Singda center na yengliba mideng asina takpadi Manipur miyambu ikaiba pibani haiki IDP sing masa masagi mayumda hanjil hangani haikiba lengaki thourang mayek singde yaningde haina ke mega center na phongdoragli IDP sing masa masagi mayumda hanjil hangani haikiba lengaki thourang mayek singde concrete road map paikhat pa ude lengang na IDP singi lokhatpam thokpa thourang da IDP sing masagi mayumda hanjil hanabagi wafam yawramre haina MPCC gi President ke Megasandra na maral sikre wafama singarang Manipur da thokliba Irang asida lanjelaktuna leiriba IDP singna leinaba phobala amadi saidona nauna sariba prefabricated housing MPCC gi President ke Megasandra DC Bisnupur Puja Elangbam ADMT Opendra amadi Police Housing Corporation gi mihu sing yauna ngarang koina chatuna yengchin khongchat phongdokkibani yengchin khongchat aduga mari leinana MPCC gi President ke Megasandra na makha taraduna hai lenga ki maike dagi lanjena duna relief camp sing da leiriba IDP sing ahanba oina chahi asigi July anirak suba oina October amadi ahum suba tangka ki oina December thada masama sagi mayumda hanjil hangane haina lenga asigi maike dagi phongdokba leikre adubo hauji relief camp da leiriba IDP sing masagi mayumda hanjil hanbagi wafam di yawram dre hairi